Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokjari ngasi amuk lawbirasi video call da rong tabi nangkhai nithoi suba tangka miyoibana khwaidagi waba tanjada nungsiba wahai amatta oirsu haiduna themjinbinaba misak ama leirabadi kharada oirasu fagadabani maichaknadi sum henjilak pukning wafathabinabadi leizada wakalsu jajat khanbani matom sijanabagi firefau lawrakpa tanja lakpani miyoibagi punsida thamoi masak khangnaba aigini haiba misak amadi mathau tabani kappa yabasu kappe yusu thakpa yaba thakle pelaktraduna churup somuk chingle masidagi pelaktraduna amu kana leitraba pungchik chiklaba yumado ninba makai khonjel hauna lawrai thakhiba yulikli ahangba du supaiduna mathang mathang safu kanna langki floor mathaktuda likli kaibagi machet nasu ka adu pungchai chairi makut ani duna mamaida kanna khumjinjaduna khanau tengkal chongthokpa makai khonjel hauna amuk sulawrai mama nang lao mama nang lao aibu themjinbiyo nacha se ngauduna thokpa tare nacha bu themjinbiyo mama papa mama nuya mokhalo aigi mangda leptuna nacha ki koksida amuktang nan thabiram laga aibu na thada konsin buduna amuktadi themjinbiramo masi haiduna akai bilikli machet singduda amuk makut kutum tashinduna sudarai likli machet singduna lenbagi makut adusu I tap tarai thamoi gi maichak sisu aduki matik kan bajani I thokpa makai sudat libado makut adugi chaina fawba fawkhidri mama mapani gi photo da amuk nanduna magi thokpa amuk choro lonjari matawadu kanagumba amana urabadi thamoi aduki matik kaiduna pi sinthagadaba matawni adubu ihang hanglaba yumduda naitom tarak leibana kanana su ubidre magi maichak adubudi mama nangna leiramagadi sumaina haiduni ko bem nangna tawrisi yamna phatte nang sumaina tawno mama leirisidi nang kaidorage bem ichabu yamna warabo ichagi dama mama leiye bem sumaina hairaga aibu konsinbigani ko mama haina mapisu chadum sinthari amuksu mapagi sakfam mapada nanduna papa nang leiramasu sumaina haini ko bem ichabu kaidorage karina ningthoudragi ichagi aigi icha bemna kaigino chak chadrise bem nang chak chao papa leirisidi ichagi dama nuhaitaba khanba yade ko ichagi damakne papa na hinglibase bem nang adumaina phattabani sasisnaba yadiye sumaina hairaga papa na su aiba thembigani ko papa ai khangi aina tawrise phatte haiba adubu mama papa aigi pothabam thirakpani nachabu phatte lamheli haiduna nachabu waruganu ko minadi aise lamheli phatte nangna tawrise pakte lemde haina ngangna duini adubu aigi thamoi manusida kayam wai kayam chai haibasidi moina amta khangbiroye moina kaisu khangba natiye ai kayam wai haiba Phamlamba adu tapna muk haugalai masadu hairi tawna kadudagi tapna thoklaklaga balcony da karai pungsu thenglabanina ahingdu pungchik chii imam mami mai thanbagi maingal aduna amamba adubudi ngali phana oiduna su maigi mangal aduna ahingi amamba budi kaidawnungda kupsinba ngamloi tapna wana karaktuna famnaba leiriba bench da famlaga makok adu haifet nga thaduna famdi makutta churup machai amasu pairi adusu amuk chingli he achikpa mamba hing nangdi hayingi damak watabra haying kabu numit mana leirambana nangi amamba saktam masibudi korau magi mangal na kupsin khragani ko adubu aigi thamoigi mamlaba saktam sibudi kana amagi mangal na kupsin binaba leiraroi kalakje ahingi mamlaba nangi saktambu nangdi matam naina pungpham kaida second hongdana ngan khragani mahausagum matam naiba saklon nahakti nangi matam na yaurakpada khamba ngamloi kananasu thingbasu ngamloi ayhaknasu matam haiba leiraroi ꯄꯨꯡꯐꯝ ꯍꯥꯏꯕꯁꯨ ꯂꯩꯔꯔꯣꯏ
ꯃꯝꯗꯨꯅ ꯑꯁꯨꯝ ꯂꯩꯔꯒꯅꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗꯤ ꯉꯥꯟꯍꯟꯅꯤꯡꯉꯤ ꯈꯨꯔꯧꯃꯒꯤ ꯃꯉꯥꯜꯒꯨꯝꯅ ꯑꯗꯨꯕꯨ ꯇꯝꯕꯤꯔꯝꯗꯦ ꯑꯩꯒꯤ ꯕꯤꯗꯤꯗ ꯈꯨꯠꯁꯦꯝ ꯍꯩꯕ ꯃꯍꯥꯛꯅꯗꯤ ꯅꯨꯃꯤꯠꯁꯤꯃꯁꯨ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯜꯂꯛꯂꯤꯕ ꯃꯥꯂꯪꯕ ꯃꯥꯒꯤ ꯁꯥꯍꯨꯝꯅ ꯋꯥꯗꯨꯅꯇ ꯂꯩꯔꯕ ꯃꯤꯀꯨꯞ ꯈꯔꯗꯪ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯖꯔꯤꯕꯤ ꯃꯥꯕꯨ ꯑꯃꯨꯛ ꯍꯧꯗꯣꯛꯂꯒꯦ ꯈꯜꯂ ꯃꯥꯜꯂꯤ ꯏꯪ ꯏꯪ ꯂꯥꯎꯕ ꯁꯥꯍꯨꯝꯅ ꯃꯁꯥꯗ ꯌꯩꯔꯛꯄꯗ ꯁꯤꯜꯚꯤꯌꯥ ꯃꯁꯥꯗꯨ ꯏꯪꯕ ꯐꯥꯎꯔꯛꯂꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯑꯁꯤ ꯃꯥꯒꯤ ꯀꯥꯗ ꯑꯣꯏꯔꯝꯗ꯭ꯔꯤ ꯉꯔꯥꯡ ꯕꯦꯜꯀꯣꯅꯤꯗ ꯀꯥꯔꯛꯄꯗꯒꯤ ꯀꯨꯝꯊꯗꯅ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯕ ꯃꯥꯜꯂꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯝꯂꯤ ꯃꯝꯂꯤ ꯌꯥꯝꯅꯁꯨ ꯉꯟꯕ ꯑꯣꯏꯗꯕ ꯉꯜꯂꯦ ꯍꯥꯏꯕꯃꯛꯁꯨ ꯌꯥꯗꯕ ꯃꯇꯥꯡꯁꯤꯗꯅꯤ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤꯕꯁꯤ ꯑꯃꯨꯛ ꯇꯨꯝꯊꯕꯁꯨ ꯌꯥꯔꯔꯣꯏ ꯃꯁꯥꯗꯨ ꯁꯨꯞꯆꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯋꯥꯈꯜ ꯇꯧꯔꯛꯏ ꯉꯔꯥꯡꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯥꯕు ꯊꯤꯅ ꯆꯩꯔꯝꯕ ꯀꯣꯂꯦꯖꯇ ꯉꯥꯟꯕꯒ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕꯤꯅꯤ ꯍꯥꯏꯕ ꯅꯨꯄꯤꯗꯨꯒ ꯂꯦꯞꯃꯤꯟꯅꯗꯨꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯍꯧꯕ ꯃꯇꯧ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯂꯩ ꯈꯪꯅ ꯈꯪꯅ ꯅꯨꯡꯁꯤꯔꯨꯕꯅꯤ ꯍꯜꯂꯛꯂꯔꯣꯏ ꯈꯪꯕ ꯃꯥꯕꯨ ꯉꯥꯏꯔꯨꯕꯅꯤ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯔꯛꯏ ꯑꯗꯨꯒ ꯋꯥꯈꯜ ꯇꯧꯏ ꯃꯥꯕꯨ ꯋꯥꯍꯟꯕ ꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ ꯃꯥꯒꯤꯗꯃꯛ ꯈꯜꯂꯒ ꯋꯥꯔꯒ ꯀꯞꯇꯨꯅ ꯂꯩꯔꯕꯗꯤ ꯃꯥꯅ ꯅꯤꯡꯂꯤꯕꯁꯤ ꯊꯨꯡꯂꯔꯣꯏ ꯀꯥꯎꯊꯣꯛꯄ ꯇꯝꯂꯒꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯈꯟꯖꯕꯒꯤ ꯋꯥꯅꯤ ꯀꯔꯝꯅ ꯇꯔꯥꯏ ꯇꯔꯥꯏ ꯊꯃꯣꯏꯗ ꯌꯦꯛꯈ꯭ꯔꯕ ꯁꯛꯇꯝ ꯑꯃꯕꯨ ꯀꯥꯎꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯈꯜꯂꯤꯕ ꯑꯁꯤꯗꯤ ꯈꯨꯝꯗꯅ ꯇꯣꯛꯂꯣꯏ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯂꯃꯟ ꯈꯨꯝꯂꯕꯗꯤ ꯃꯥꯁꯤ ꯃꯤꯍꯥꯠꯄꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯁꯤꯃꯗꯤ ꯃꯥꯒꯤ ꯈꯨꯗꯣꯜ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯁꯤ ꯄꯥꯡꯊꯣꯛꯂꯕꯗꯤ ꯉꯥꯟꯕꯒ ꯀꯩꯗꯧꯅꯨꯡꯗ ꯃꯥ ꯊꯨꯡꯅꯕ ꯑꯣꯏꯔꯣꯏ ꯃꯁꯥꯅ ꯈꯪꯖꯩ ꯄꯥꯡꯊꯣꯛꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯣই ꯅꯨꯡꯁꯤꯔꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯁꯦꯠꯅꯍꯟꯕꯒꯤ ꯃꯩꯆꯥꯛꯅ ꯃꯥ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯃꯇꯤꯛ ꯆꯥꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯩꯈ꯭ꯔꯦ ꯑꯐ ꯐꯠꯇꯁꯨ ꯈꯜꯂꯨꯗ꯭ꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯊꯨꯡꯅꯔꯔꯣꯏꯗꯕ ꯃꯥꯒꯤꯗꯃꯛ ꯈꯟꯗꯨꯅ ꯃꯥꯒꯤ ꯃꯔꯝꯒꯤ ꯑꯣꯏꯅ ꯄꯨꯟꯁꯤꯕꯨ ꯋꯥꯍꯜꯂꯔꯣꯏꯒꯦ ꯍꯥꯏꯕ ꯈꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯥꯅ ꯉꯔꯥꯡ ꯆꯈꯥꯏꯔꯝꯕ ꯈꯨꯗꯤꯡꯃꯛ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯜꯂꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯂꯤꯛꯂꯤ ꯃꯆꯦꯠꯅ ꯈꯥꯏꯕꯒꯤ ꯁꯣꯛꯂꯕꯅꯤ ꯍꯧꯖꯤꯛꯇꯗ ꯆꯩꯅꯥ ꯐꯥꯎꯔꯛꯏ ꯃꯈꯨꯠ ꯑꯅꯥꯕꯗꯨꯅ ꯇꯞꯅ ꯇꯞꯅ ꯀꯥꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯁꯤꯠ ꯅꯥꯟꯅ ꯋꯥꯁꯔꯨꯝ ꯑꯃꯨꯛ ꯆꯪꯗꯨꯅ ꯏꯔꯨꯖꯊꯣꯛꯂꯒ ꯇꯧꯒꯗꯕ ꯃꯊꯧ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯃꯥ ꯀꯣꯂꯦꯖ ꯆꯠꯇ꯭ꯔꯦ ꯁꯣꯝꯗꯅ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯁꯨ ꯁꯤꯜꯚꯤꯌꯥꯅ ꯀꯣꯂꯦꯖ ꯂꯥꯛꯇꯕꯒꯤ ꯅꯨꯡꯉꯥꯏꯅꯗ꯭ꯔꯕꯅꯤ ꯉꯥꯟꯕꯁꯨ ꯑꯗꯨꯃꯉꯥꯏ ꯁꯤꯜꯚꯤꯌꯥ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯂꯦꯞꯂꯝꯗꯦ ꯎꯗꯕꯗꯨꯗ ꯂꯥꯛꯇ꯭ꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯋꯥꯈꯜꯗꯨ ꯈꯖꯤꯛ ꯋꯥꯔꯛꯏ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯤꯕꯗꯨ ꯂꯩꯇꯥꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯦ ꯃꯔꯛꯁꯤꯗꯅꯤ ꯑꯃꯨꯛ ꯁꯦꯂꯤꯅ ꯉꯥꯟꯕꯒꯤ ꯃꯇꯨꯡ ꯏꯟꯕ ꯍꯧꯔꯛꯂꯤꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯀ꯭ꯂꯥꯁ ꯑꯃ ꯂꯣꯏꯔꯒ ꯃꯊꯪꯒꯤ ꯀ꯭ꯂꯥꯁ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯂꯝꯄꯥꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯁꯦꯂꯤꯁꯨ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯂꯣꯏꯗꯨꯅ ꯉꯥꯟꯕ ꯍꯣꯏꯅ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯆꯤꯡꯈꯩ ꯍꯣꯏ ꯅꯥꯎꯕ ꯍꯣꯏꯅꯗꯤ ꯁꯦꯂꯤꯒ ꯉꯥꯟꯕꯒ ꯇꯣꯛꯅꯩ ꯍꯥꯏꯕꯁꯤ ꯈꯪꯕ ꯅꯠꯇꯦ ꯁꯦꯂꯤꯅ ꯍꯥꯟꯅꯒꯨꯝ ꯂꯣꯏꯅ ꯁꯤꯜꯂꯛꯄ ꯃꯇꯧꯁꯤꯅꯁꯨ ꯉꯥꯟꯕꯅ ꯇꯣꯛꯅꯔꯦ ꯍꯥꯏꯕꯗ ꯊꯥꯖꯔꯣꯏ ꯆꯤꯡꯈꯩꯅ ꯍꯥꯏꯔꯛꯏ ꯀ꯭ꯂꯥꯁꯄꯨ ꯂꯣꯏꯔꯛꯂꯕ꯭ꯔꯥ ꯈꯪꯗꯦ ꯎꯗ꯭ꯔꯗꯤ ꯂꯩꯉꯝꯗꯦꯒꯤ ꯃꯑꯣꯡꯅꯤ ꯂꯥꯏꯌꯦꯇꯨ ꯅꯥꯎꯕꯁꯨ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯨꯅꯣ ꯍꯟꯗꯛꯇ ꯀꯣꯂꯦꯖ ꯄꯨꯜꯂꯛꯄꯅꯤ ꯅꯣꯏꯁꯤꯁꯨ ꯌꯦꯡꯁꯤꯟꯃꯟꯈ꯭ꯔꯦ ꯉꯥꯟꯕꯁꯨ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯐꯣꯡꯗꯣꯛꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ ꯁꯦꯂꯤꯁꯨ ꯃꯈꯨꯠꯀ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯪꯁꯤꯜꯂꯛꯏ ꯅꯣꯏꯗꯤ ꯀ꯭ꯂꯥꯁ ꯂꯩꯇ꯭ꯔꯣ ꯍꯪꯂꯛꯂꯤꯕ ꯑꯗꯨ ꯑꯇꯩꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯥꯎꯕ ꯁꯠ ꯈꯨꯝꯈꯤ ꯍꯧꯖꯤꯛꯀꯤꯗꯤ ꯂꯩꯇꯤꯌꯦ ꯑꯣ ꯑꯩꯁꯨ ꯀ꯭ꯂꯥꯁ ꯂꯩꯇꯤꯌꯦ ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯌꯥꯎꯒꯦ ꯌꯥꯏꯀꯣ ꯌꯥꯏꯗ ꯁꯦꯂꯤ ꯅꯣꯛꯂꯒ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯉꯥꯟꯕꯒꯤ ꯅꯥꯀꯜꯗ ꯐꯝꯂꯛꯏ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯤ ꯊꯧꯋꯥ ꯑꯃ ꯏꯁꯥ ꯁꯥꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯆꯨꯝꯗ꯭ꯔꯤꯡ ꯂꯩ ꯀꯅꯥ ꯑꯃꯠꯇꯅ ꯋꯥ ꯂꯣꯟꯅꯔꯛꯇꯕꯗꯨꯗ ꯁꯦꯂꯤꯁꯨ ꯃꯥ ꯂꯥꯛꯄꯒꯤꯔ ꯈꯟꯅ ꯍꯪꯂꯛꯏ ꯀꯩꯅꯣ ꯑꯩ ꯂꯥꯛꯄꯗ ꯍꯩꯅꯗ꯭ꯔꯕꯣ ꯁꯥꯏꯂꯦꯟꯇ ꯂꯩꯅꯩꯁꯤꯕꯣ ꯆꯤꯡꯈꯩꯅ ꯅꯪ ꯂꯥꯛꯄ ꯍꯩꯅꯗꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯂꯩꯁꯤꯟꯕꯩꯅꯤ ꯍꯥꯏꯔꯒ ꯐꯝꯂꯝꯕꯗꯨ ꯍꯧꯒꯠꯂꯛꯏ ꯅꯥꯎꯕꯈꯣꯏꯁꯨ ꯏꯪꯒꯤꯠ ꯈꯪꯂꯗꯨꯅ ꯃꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯍꯧꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯧꯒꯠꯂꯛꯏ ꯃꯈꯣꯏꯒꯤ ꯃꯑꯣꯡꯁꯤꯡꯗꯨ ꯉꯥꯟꯕꯅꯁꯨ ꯈꯪꯂꯗꯨꯅ ꯃꯥꯁꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯇꯣ ꯑꯩ ꯌꯥꯎꯔꯣꯏ ꯊꯕꯛ ꯈꯔ ꯂꯩꯍꯧꯏ ꯆꯠꯂꯝꯃꯒꯦ
Hairamlaga kana amada onsilamda leithokhtuna ma hana chatkhre nganbagi matauda chatki tawramba makhoi singdu ingangaknarai aduga selida muk onsilaga yam ngakna yengi makhoi gi mityeng adu nabani amuk saunarabra haibagi mawangni selina su khangladuna nofit tawrai jingkhaina kaino nabani gi sibu oinariro natroga selisa dum khumlai kaisungak nunuda ahimda tanarukhige hairaga masu nganbana chatkhribadugi matung inki somdana Sylvia na chatpa mafam khuding naresna lapna senarami magi matungda kanaguma miyoi ama inarakli haibadi jingnaba poi kanano karigidamak inarakpa haibadudi masu khangde lambida laklibadu nupaduna matung sumsum inarakpaduda tanja ama yengduna tumina marum amada leisilaga Sylvia du lotli Naresu kadam chatkibano uhaudaduna ngahak leptuna koyeng yengi nupasigi matausna khangde magi matungda thawoina inaraklini haiba nupasibu kanano haiba khangninglai Naresum leptuna jingnana Sylvia na lotliba domdi yenglai mikufana yengringai Nareski phone lai phone paiduna yenglamba mityeng thaiduna wari sakre Hoi uncle chume ekoina khanbadu tanja yenglase Thoina mi paibadi pokpiru no uncle nupi majani kaidongam dunya mana mathanta leiba masu mama pa ani gi manakta thabikhrase hoi uncle phone dagi kari hairakdino haiba tadragasu nupaduna haikriba singdudi sengna tahawi nupasigi wahai watasida jingnaba sumsum hengalai wakhalamada ngahak tawduna leiruraga amuk yenglakpadadi hojiki nupadu leiramdri Sylvia kadom chatkigi khangninglai lambigi chidaida leiba building amagi marumda leishinduna lotlambani Naresu leiramdaba aduda ma tholaktuna mamang maning nakyat yenglai adubu khongna chatnariba gari thauduna chatnariba mayam maraktadi mabu hojik tanarakpa nupadu ude masu jingnaba kayana ningamlaktre nupaduna leiringai masu thoktuna mangda lepdaga asengbu pumba khanglamgadabani haina khalai Mana nahandagi thirakliba misakto oiramgadra nupa maga thengna horabadi asengma pumba khangjagadabani haibagi ningamdabasu poklakle ashumna biki hoinasu Sylvia gi tanja ngairi tompo khoinasu Sylvia bu phanaba ngairibani nakal animaki misingna Sylvia bu phanaba lumba honaraklabani Sylvia su kanagumba miyoi kharadi mangonda attack townaba honari khangbana masu haisingna chatlibani College fana kuirabani chattaba chaba thakpa matam nairaktabagi masadusu nungaitaba horaklami nong ninidi ma masa nungaiti haiduna yumdagi hendoktre somdana nganbasu matha sarabani Sylvia bu uraktaba kuirabani ma leifam chafam khanglaktre magi mapau amatang tarabadi haina khali mayumlomda lakpasu Sylvia na thoktrabanina uba phangjadre Somna Ningthemsu Sylvia ga pau faungnaraktabagi nungaitaba amadi pokpagum tawri machengi mamanabi oirabasu ma Sylvia da wakhalamadi khanjai handak pau fauraktabagi Ningthemsu machanda ikai khangdagi hanglai Sanathoi du college halakpagi wari haiduna hiptuna pothari bani Ningthemna mangolda famlaga machenbu kaurai Sanathoi amta tholo dada wa amta hangi Sanathoi magi kadagi laurai Kaino kona hango ware ai ngakta pothagi Kona potharo amta tholo haibani Dada aruboi dradi kona hango haibani Hai aruboi beni haise kupak janing dradi satholo Sanathoi mabungbu suki bana ma isau tawna mapanda thoklaklaga itan tanba matauda mamangda lepai aduga mabungda karino haiduna hanglai Kaino dada Ningthem phone metna adum hanglai Noina manabido college lakpro Kanai manabi Sylvia do Lakte phone ju chatrine amuk kaidora jano Sanathoi yam ngakna dada gadi kamaina Ningthem haikai haidokluraga ikai gum tawraktana makok hodaga hairai wari lei Kai wari no, aisu khangine. Khanguranu, ado kainum haige. Kai Sylvia se nana moira sira.
Sanathoi mamit mana laukhatlaga mabungna munna yenglai. Ningthem karisu thausada amuk hairai. Namanabini gaina inamako bai kaidoiraba. Mabunggi tawrakliba mataududa ngakpanadi loirabani adubu mabung oibana wa hangatna ngangbasu ngamdi aduna ma mabunggi wahangi paukumdo chanana piri. Ikai baidi kairoida aduda Sylviana Namanabi natro themu kaino ichan layena kari kanarige adufok themam jude themadi araibani pau fauna bangam drisini college chunglak lakidre ado nanama oiba yayade yai somnana nganbasu Sylvia gi kaigumbi mowa mapau ama fau tarak tabaduda rasta call taraktuna ikai hanglai kainumta haye hayo no manangna Sylvia na message tarakpado yengerana aida hairakpado yauribo kaige adu hangleisina as adu thiranu aina haise pakumana piro khangde kuire text ka thanadaba handakti whatsapp chu update laktana update ka tawkramni amte yengkige kaino nangbu backup tawdrane tawe adushu haina WhatsApp changlaga Sylvia ga maga text thana ki basing adu yauribra haini yenglai yaurambadida hairai yauri mana ai maramda hanglakpai matang adaida screenshot loragam ta tharo hoi tharake satharo ai thameko hairaga phone kakre rasu kharadi ngakpa fawi kona hanglagi haiduna thana ki badu screenshot loraga thajinkre nganba somda ngairaga leirabanina tharakpaga fat yengi aduga ras ka Sylvia ka thanaba message sing do parai ras kainumta hangini hango noina manaba nganbado hinglibro sikrabro mapawamtadi tahalauda hingibani sidri ado ma nupi atopaga koikrabro khangdibo adudi aisu ma tangkak amada ningamdaba lakdoini yengo matamduda ma ngauraga chendoini nangi tangkakse amuk horabro manadi khalamgani mana mirairaga aina ma nungsiramloi kaina ai nganbase yam nungsingo kaigino khangdi nungsiyo kaigumba aina hana sikiba thoklasu ma aina lemnadi tharoi aigi thawaina magi matungda koin inadoini ado aina marakta magi mapau hanglakpase nang saunuko aduga nganbadu sahido kanuko ai magi mapau taba phanglakradi yam wai marakta adum nangda hanglakeko hoi message singdu paba loirakpada nganba magi thamoidasu haifam khangdana waba khoirangba ma faurei Sylvia na tharakwa message sing adu hanjin paraga magi thamoida ihulamasu fauri amuksu nokfet tawi amuksu wabagum tawi ashumna numidangi matam oshilai Sylvia sumasangamde haiduna doctor yengruraga hidak guli su leirei imungi su chanaba leitre haiduna yensang napi su leiraklaga mayumda tapli laklami makut namada hidak guli yauba polythene macha ama pairi makut namadana yensang mana masing yauba paper bag ama pairi aduga tapli haining singningdana thangli makhongdusu ashumna mana laklibasi nupa khara amasu matungda laptakna laklami Sylvia ngasidi masa nungaite haiduna tapna lakpani tungda kana lakpa hainasu thoina khaludi ashumna tapli lakpana mayum yaudringai marakta nupa singdushu mondi laklambadagi prap lai aduga mangda chatlibi Sylvia bu nupa mana matunglomda lamduna Sylvia gi machin melai Sylvia pakhatna melakliba makutto lokthoknaba tawi makutta pairamba hidak yauba polythene amadi mana masing yauba paper bag to leimaida takri nanthoknaba makhong thinduna kanna honarei masa ngamdabaga kanna muknaba sungamdri nupadugi makut aduna kanna Sylvia gi machin mensinkre lokthoknaba honaraba sungamdri Sylvia mamai mamit sangatuna makutuna kanna nupadugi makuttu lokthoknaba tawi adubu kanna mensilakpana mana mukpadi sungam ngamdrei upai leita mitlu anidagi oina pigi irik khara sintharai nupa singdugi gari amasu thaujilai gari adugi manungda Sylvia bu insinaba haiduna kanna laknari nupa singdunasu nupi machamadi kanna lauba sungamda nanthokpa sungamda wana khangdi